ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ ꯆꯅꯤꯒ ꯃꯔꯤ ꯁꯨꯕ ꯇꯥꯡꯀꯛ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯔꯥꯁꯇ꯭ꯔ ꯄꯨꯅꯦꯗ ꯊꯣꯛꯈꯤꯕ ꯏꯪ 2019ꯒꯤ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤ ꯊꯧꯗꯣꯛ ꯑꯃꯗꯒꯤꯁꯨ ꯑꯗꯨꯃꯛ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤꯕꯗ ꯀꯥꯏꯅꯒꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯊꯥꯖꯅꯔꯨꯗꯦ ꯏꯐꯗ ꯐꯖꯩ ꯄꯨꯝꯅꯃꯛ ꯇꯨꯡꯗ ꯂꯥꯛꯀꯗꯕꯗꯤ ꯈꯪꯗꯕꯅ ꯃꯪꯂꯥꯟ ꯑꯃꯗꯅꯤ ꯑꯗꯨꯕꯨ ꯃꯪꯂꯥꯟ ꯑꯗꯨꯅ ꯇꯥꯌꯣꯟꯅꯔꯛꯂꯕꯗꯤ ꯊꯥꯖꯗꯕ ꯀꯌꯥꯁꯨ ꯑꯣꯏꯔꯛꯇꯕ ꯅꯠꯇꯦ ꯑꯇꯥꯕ ꯑꯧꯕꯅ ꯇꯛꯁꯤ ꯁꯣꯟꯅꯕ ꯊꯧꯗꯣꯛ ꯀꯌꯥꯁꯨꯅꯤ ꯊꯣꯛꯂꯤꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯗꯕ ꯇꯥꯗꯕꯗꯤ ꯌꯥꯔꯛꯇꯦ ꯃꯔꯝꯗꯤ ꯈꯣꯡꯐꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯊꯣꯛꯂꯛꯂꯕꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯤ ꯈꯣꯡꯊꯥꯡ ꯊꯥꯡꯒꯅꯤ ꯍꯥꯏꯕꯁꯤꯃꯛꯅꯤ ꯑꯩꯅ ꯈꯟꯕꯅ ꯑꯃ ꯃꯤꯁꯛ ꯑꯃꯅ ꯈꯟꯕꯅ ꯑꯃ ꯃꯁꯤꯗꯅꯤ ꯊꯣꯛꯂꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯈꯪꯃꯤꯟꯅꯁꯤ ꯀꯔꯤꯕꯨ ꯑꯣꯏꯔꯛꯄ ꯀꯔꯤꯕꯨ ꯊꯣꯛꯈꯤꯕ PK&D Growth ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯄꯣꯁꯠ ꯚꯦꯀꯦꯟꯁꯤ ꯑꯃꯒꯤꯗꯃꯛ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯈꯛ ꯄꯥꯡꯊꯣꯛꯂꯝꯃꯤ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯕ ꯑꯄꯔꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯥꯛꯈꯤ ꯃꯍꯥꯛ ꯐꯝꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯄ ꯉꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛ ꯆꯪꯂꯛꯈꯤ ꯃꯍꯥꯛꯅ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯔꯤꯁꯦꯞꯁꯅꯤꯁꯇ ꯍꯥꯏꯈꯤ ꯍꯦꯂꯣ ꯑꯩ ꯔꯥꯖꯦꯁ ꯑꯩ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯕ ꯂꯥꯛꯄꯅꯤ ꯑꯣ ꯐꯝꯕꯤꯌꯨ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯐꯝꯃꯤꯁꯦ ꯑꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯐꯝꯕꯤꯌꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯃꯊꯪꯗ ꯀꯧꯖꯔꯛꯀꯦ ꯑꯣ ꯊꯦꯡꯛ ꯌꯨ ꯁꯣꯐꯥ ꯑꯗꯨꯗ ꯔꯥꯖꯦꯁ ꯑꯃꯗꯤ ꯑꯄꯔꯅꯥ ꯐꯝꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯗꯕꯅꯤꯅ ꯏꯀꯣꯏ ꯀꯣꯏꯅ ꯑꯃꯅ ꯑꯃꯕꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖꯦꯁꯅ ꯍꯥꯏ इंटरव्यू यस आई राजेश बोरेकर अदोम आई अपर्णा ओ जॉब चेंज तौगे हाइना इंटरव्यू से यावबिरिब्रो नते आई ग्रेजुएशन कंप्लीट ओइबदा गाइरी आइगे पुनसिगी अहानबे इंटरव्यू नि सुम जॉब से ट्राई तौसिरा हाइना तौजबने अदोम दी जॉब चेंज के दमक मफम असिदा इंटरव्यू यावबा लाक्पिरिरो माने आई कंपनी अमदा थबक पूरी अदुबु थबक तो आई बोर यामना चूरे अदुदा थबक असे अमुक ट्राई तौसिराना लाक्पने मसिगी मतुंगदा अर्पणा इंटरव्यू की दमक संगबि यारगनी असुमना महाक हौगलकलमे महाकना संखिगे हाइना तौबा मतमदा राजेशना हाइरके अदोंगी डॉक्यूमेंट फाइल सिदा लेहोरे ओ सॉरी थैंक यू आईदी अहानबनी ngasiसे nervous yamna oire it's okay all the best and you could be the best nervous kari mata chatpiganu oh thank you ai sangjaru khige masigi matungda interview pangthoki ngahak leireba matungda company gi miyos sing aduna aparna bu ngahak tang ngaina nan bahaki amadi masigi matungda mo rajesh interview changki interview asida aparna su company ne yamna pamlami amadi मसिगी मथंग चंगखिब राजेश पुसु अर्पणादगी हेना पांखि अदुबु थबक असगिदमक राजेश खन्नननबगिदमक इंटरव्यू की मफम अदुदगी अदुमक मंगोंद मसादा हाइरखि अदुबु राजेशना महाक्ति जॉब असे ट्राई तौगनी जॉब असे महाक पामद्रे हाइबु वाफम हाइखि कंपनी की म्यूसिंग अंगक पोइखि अदुबु पामद्रे हाइरबनिना कंपनी की म्यूसिंग अदुना अर्पणाबु खनखिरमि मसिगी मतुंगदा राजेश थोरकप मतमदा राजेशना अर्पणादगी महाकी नंबर लौखिरम मसिगी मतुंगदा अर्पणाना राजेशता चा थकमिनसे हाइदुना मथंगी नुमित्ता मखोय अनि पाव फाउनखि अमदी मखोय अनि चा थकमिनरम मतमदुदा अर्पणाना हाइखि नरांगी थबकतो अइंगोंदगी नाहांगने हेना मतिक चाइ हाइ अदुगा थबक अदु नाहांगना लौदबगी मरम हाइबदी सैक्रिफाइस तौबिरिब्रा अदुगी वाना तेदा नाहाकी अनिंगमदी थुंगलेदना सो बी हैप्पी ꯑꯩꯒꯤꯗꯤ ꯊꯕꯛ ꯑꯃꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤ ꯆꯠꯅꯕꯗꯤ ꯑꯗꯨꯝ ꯌꯥꯔꯤꯗ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤꯗꯤ ꯊꯕꯛꯁꯦ ꯑꯍꯥꯟꯕꯅꯤ ꯑꯩꯗꯤ ꯆꯝꯅ ꯁꯨꯝ ꯆꯦꯟꯖ ꯇꯧꯕ ꯄꯥꯝꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛꯁꯤꯗꯤ ꯑꯗꯨꯃꯛ ꯌꯥꯔꯤꯗ ꯊꯦꯡꯛꯁ ꯑꯩ ꯃꯟꯗꯦ ꯅꯨꯃꯤꯠꯇꯒꯤ ꯊꯕꯛ ꯖꯣꯏꯟ ꯇꯧꯔꯒꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯗꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤꯅꯤ ꯑꯣ ꯗꯦꯠꯁ ꯒ꯭ꯔꯦꯠ ꯑꯣꯜ ꯗ ꯕꯦꯁ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕꯗ ꯑꯣꯜ ꯗ ꯕꯦꯁ ꯍꯥꯏꯕꯗ ꯑꯩ ꯊꯕꯛ ꯐꯪꯂꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯣꯜ ꯗ ꯕꯦꯁ ꯍꯥꯏꯔꯕꯅꯤꯅ ꯄꯨꯝꯅꯃꯛꯁꯦ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯔꯅꯤ
Ado Aparna ngarang aina interview loraga nahaki number piyo haina haibadu nahak nungai taba phawbra kari khanbi bage Rajesh patana khanbi ga dorobra ai soi khrabra Arpana adomna karisu warodi harabanina aigi di karisu nungai taba leitre ado nahakna su aibu unabada pamdaba leite natra Rajesh aigi famdagi nangna kari tabining bage adudi aina khanjari base Arpana mamphawna ba sui hai ko adudi Rajesh adudi adomda leire mang biga doribra natraga asengbu oiga doribra madudi ai khangjadi asomna mokhoi ani tapna pau phawnaduna nungsinaba haibadu oiraki tha amarom phajilaki madugi matung tha ani amuk phajilaki makhoi ani nongma amuk mafam amada unarami matamaduda Rajesh na haike Arpana hojikti akhoi ni luhongnaba tawrase nangi apama kari lege Rajesh thawdokse yamna thuna thokpana asigumba tangkak ama karamba kanda yorokibano haiba aidi khangaude ai tasena angakpa phawe ado nakhoigi parent kasu aiga unaba leitre kharadi thumandro ekhoigi ima baba na nangbu yaro hena chingna bibro madugi di karimta wabiruno ai ithandani poklibase ichini na ani sude aige mayokta karimta leplakloi ado nakhoigi parent su hana unarase aduga ai soidana khoigi parent to nangu unahangani masigi matungda Rajesh na Arpana gi mama mapa unaba chatkirami Arpana gi mapa na haraki Rajesh nangdi kari honari uncle ai company amada thabak tawri software gi developer ni aduga ai puna sida engineering tamlakpani ima baba ga dumak nungaina leijari haibata ai Aparna ga lohongba pami madugi haijaba lakpani asomna wari sanaba asida Arpana gi mama mapana Rajesh pu pamlami adubu makhoi gi parents singa unaba pami haidunu hairami amadi makhoi gi imung manungda Rajesh ki mama mapa su laki makhoina Aparna busu mamo oiba pamlami amadi luhongbagi asangba paisa sing tangkai puthokna se haiduna yamna fajaba mawongda luhongna nenenbagi damak yana khirami Rajesh amadi Aparna yamna haraujaki masigi matungda makhoi ani shopping da chatpa koiba chatpa haraungna nungsinana makhoi ani gi luhongbagi numit adu haraungna ngairami luhongbagi matam English singani tara homdoi January gi tang 38 da lepna khirami asumna luhongba numit yoksila khirami luhongba numit aduda bor yoraki kaina suning thijana kerami Rajesh amadi Arpana yengbagi pen banai daba haibadu oiki animak mama mapagi naitom pokjabi ngaktani aduki matik ning thijarami asumna luhongbagi thoromadu mathang pangthorokpa matamda makhoi ani lei pareng huknaki amadi Rajesh na Aparna gi marai bakta sendur namlamdai gi tangkak adu yaurakirami mina krik tin khraba mafam aduda makhongda sandal ama tongba mamaida rumal ama kuppanupa ama luhongpham mandir manak aduda prap khanghodana changsilakirami nupa sikanano luhongba yawba sunati mahakki pantamna karina asigumba talak asida Rajesh na Aparna gi marai bakta sendur nam nanenabagi damak makhut thangatpa horupada mandap manakta changsil agliba masak khangdaba nupa aduna loken met nongmai desi kata ama satuk laga Rajesh ki makokta point blank ta nongmai na kap khiram leimai de Rajesh tu khirami luhongpham aduda nongmai kapagi makhon tabada mioi khra kiduna chena khibasuyo amromda nongmai na kap liba nupa adu chen khiramde amadi mahak sap leptunu leki asomna mahakna tumina leptunu leiba aduna miyam aduna mahaki nongmai munki amadi mahakpu leimai de inthuraga masing yamlaba mioi singna mahakpu mamai mamit khangdana mahakpu yamna thina phukiram amadi mahakki haksang amadi mamai mamit ihing na hing sarami masigi matungda mioi amana police ta pau piki police mafam aduda laki thawdok thokpam masida police na luhongpham aduda leriba mioi khrada wahangki khanghoduna mioi adu mafam aduda laki luhongbagi thabok suba mi sumanki adubu
ꯁꯤꯟꯗꯨꯔ ꯅꯝꯂꯝꯗꯥꯏ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯇꯝꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯑꯃꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗ ꯍꯥꯏꯈꯤ, ꯁꯔ, ꯀꯩꯅꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯂꯣꯏꯅ ꯁꯣꯛ ꯑꯣꯏꯔꯤ, ꯋꯥ ꯍꯪꯕꯗ ꯈꯨꯝꯕ ꯉꯝꯕꯒꯤ ꯇꯟꯖꯥ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯒꯧꯔꯦ, ꯅꯣꯡꯃꯩ ꯀꯥꯞꯂꯤꯕ ꯃꯤꯑꯣꯏꯁꯦ ꯍꯤꯡꯂꯤ, ꯁꯣꯔ ꯍꯣꯜꯂꯤ, ꯑꯦꯝꯕꯨꯂꯦꯟꯁ ꯄꯥꯎ ꯄꯤꯈꯣ, ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯀꯦꯜ ꯃꯦꯠ ꯗꯦꯁꯤ ꯀꯇꯥꯁꯦ ꯀꯗꯥꯏꯗꯒꯤ ꯐꯪꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯊꯤꯒꯠꯇꯕ ꯌꯥꯗꯦ꯫ ꯌꯦꯁ ꯁꯔ, ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯄꯣꯁꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯄꯨꯈꯣ, ꯑꯗꯨꯒ ꯑꯁꯣꯛꯄꯁꯦ ꯈꯔ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯂꯤꯁꯁꯨ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯡ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯑꯁꯣꯛꯄ ꯃꯤ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯀꯥꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯏꯟꯁꯄꯦꯛꯇꯔ, ꯄꯦꯁꯦꯟ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯋꯥꯠ? ꯌꯦꯁ ꯏꯟꯁꯄꯦꯛꯇꯔ, ꯄꯦꯁꯦꯟ ꯑꯁꯤ ꯌꯥꯝ ꯊꯤꯅ ꯃꯤꯌꯥꯝꯅ ꯐꯨꯔꯛꯈꯤꯕ ꯃꯔꯝꯅ ꯃꯍꯥꯛ ꯀꯥꯔꯗꯤꯌꯦꯛ ꯑꯦꯔꯦꯁ ꯇꯧꯔꯤ, ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯣ ꯅꯣ꯫ ꯗꯣꯛꯇꯔ, ꯔꯥꯖꯦꯁꯀꯤ ꯃꯤꯁꯤ ꯑꯁꯤꯗꯤ ꯀꯔꯤ ꯃꯇꯥꯡ ꯂꯩꯕꯒꯦ? ꯏꯟꯁꯄꯦꯛꯇꯔ, ꯅꯣꯡꯃꯩ ꯑꯁꯤ ꯌꯥꯝꯅ ꯅꯛꯅ ꯄꯣꯏꯟ ꯕ꯭ꯂꯦꯡꯗ ꯀꯥꯞꯈꯤꯕ ꯅꯣꯡꯃꯩꯅꯤ, ꯑꯗꯨꯒ ꯈꯨꯠ ꯆꯨꯝꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯅꯛꯅ ꯀꯥꯞꯄꯅ ꯃꯔꯨ ꯑꯁꯤ ꯄꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ꯫ ꯒꯧꯔꯦ, ꯌꯦꯁ ꯁꯔ, ꯃꯤꯑꯣꯏ ꯑꯁꯤ ꯁꯨꯄꯥꯔꯤ ꯀꯤꯂꯔ, ꯍꯥꯏꯕꯗꯤ ꯈꯨꯅꯦꯛꯇ ꯅꯦꯛꯂꯒ ꯃꯤ ꯍꯥꯠꯍꯟꯕ ꯃꯤ, ꯃꯗꯨ ꯑꯃ ꯑꯣꯏꯔꯝꯗꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯔꯁꯤꯡꯗ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯁꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯨ, ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯍꯥꯟꯅ ꯀꯦꯁ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯐꯣꯇꯣ ꯊꯥꯈꯣ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯣꯇꯣꯁꯦ ꯈꯕꯔꯗ ꯍꯥꯞꯄꯨ, ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯇꯥꯛꯅꯅꯕꯒꯤꯗꯃꯛ꯫ ꯌꯦꯁ ꯁꯔ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯄꯔꯅꯥ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯁꯦꯠꯈꯤꯕ ꯃꯍꯥꯛꯀꯤ ꯁꯥꯔꯤ ꯑꯗꯨ ꯍꯣꯡꯗꯣꯛꯈꯤ, ꯀꯞꯇꯨꯅ ꯃꯍꯥꯛ ꯀꯥ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯅꯨꯄꯥ ꯃꯌꯨꯝ ꯑꯃꯗꯤ ꯅꯨꯄꯤ ꯃꯌꯨꯝ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯎꯪꯗꯨꯅ ꯑꯃꯗꯤ ꯃꯆꯤ ꯃꯆꯤꯗ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯖꯦꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯂꯣꯏꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯔꯥꯖꯦꯁꯀꯤ ꯃꯃꯥ ꯃꯄꯥ ꯎꯅꯕ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ, ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯁꯤ ꯀꯅꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯒꯦ? ꯏꯟꯁꯄꯦꯛꯇꯔ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯃꯊꯟꯇ ꯄꯣꯛꯄꯅꯤ, ꯃꯍꯥꯛ ꯃꯤ ꯑꯃꯠꯇꯒ ꯈꯟꯅꯕ ꯆꯦꯟꯅꯕ ꯂꯩꯇꯦ, ꯃꯍꯥꯛ ꯃꯕꯨꯛ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ, ꯑꯃꯗꯤ ꯃꯀꯣꯛ ꯌꯥꯝꯅ ꯂꯩꯕ ꯃꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯔꯥꯖꯦꯁꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯐꯠꯇꯕ ꯑꯃꯠꯇ ꯇꯥꯕ ꯎꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯇꯤ ꯃꯤꯗ ꯂꯥꯟꯗꯕ, ꯃꯤꯕꯨ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯈꯪꯕ ꯃꯤ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯗꯃꯛ ꯇꯝꯊꯤꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯗꯦ ꯏꯟꯁꯄꯦꯛꯇꯔ꯫ ꯑꯣ, ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯍꯥꯠꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯅꯥꯅꯣ, ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯎ ꯄꯤꯖꯔꯛꯈꯤ꯫ ꯑꯁꯣꯝꯅ ꯄꯨꯂꯤꯁ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯂꯝꯂꯤꯕ ꯂꯩꯈꯤꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯤꯁꯇ꯭ꯔꯤ ꯁꯤꯇꯔꯔꯥ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯔꯥ? ꯅꯣꯡꯃꯩ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯏꯟꯐꯣꯔꯃꯔꯁꯤꯡꯗ ꯍꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯟꯐꯣꯔꯃꯔꯁꯤꯡ ꯑꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯍꯥꯟꯅꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯔꯦꯀꯣꯔꯗ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯃꯍꯥꯛ ꯃꯁꯛ ꯈꯪꯗꯦ, ꯑꯅꯧꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯏꯟꯐꯣꯔꯃꯔꯁꯤꯡꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯑꯄꯔꯅꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯨꯛ ꯎꯅꯔꯝꯃꯤ꯫ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯒꯦ ꯇꯧꯔꯝꯕ ꯔꯥꯖꯦꯁ, ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯅꯈꯣꯏ ꯀꯔꯤ ꯈꯪꯕꯒꯦ? ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯏꯟꯁꯄꯦꯛꯇꯔ, ꯑꯩꯈꯣꯏ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯦ, ꯃꯤꯍꯥꯠꯄꯗꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯦ ꯏꯟꯁꯄꯦꯛꯇꯔ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯔꯥꯖꯦꯁꯀ ꯅꯨꯡꯉꯥꯏꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯂꯣꯏꯗ꯭ꯔꯣ? ꯃꯗꯨꯒꯤꯗꯃꯛꯇ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯍꯥꯠꯈꯤꯕ ꯑꯣꯏꯔꯤꯖꯥꯠꯂꯥ? ꯃꯔꯝꯗꯨ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ꯫ ꯏꯟꯁꯄꯦꯛꯇꯔ, ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯕꯗꯤ ꯀꯔꯤꯒꯤꯗꯃꯛ ꯃꯔꯝꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯣꯏꯗꯣꯔꯤꯕꯅꯤ? ꯑꯣ, ꯔꯥꯖꯦꯁꯄꯨ ꯍꯥꯠꯂꯤꯕ ꯑꯁꯣꯛꯄ ꯃꯤꯑꯣꯏ ꯑꯗꯨ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯔꯥꯖꯦꯁꯄꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯔꯝꯁꯦ ꯊꯤꯈꯤꯒꯅꯤ, ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖꯦꯁꯀꯤ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯄꯨꯂꯤꯁ ꯂꯥꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯕꯣꯁꯀ ꯎꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯁꯅ ꯍꯥꯏꯔꯛꯈꯤ, ꯏꯟꯁꯄꯦꯛꯇꯔ, ꯔꯥꯖꯦꯁ ꯌꯥꯝꯅ ꯆꯝꯕ, ꯌꯥꯝꯅ ꯐꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ, ꯃꯍꯥꯛ ꯁꯣꯐꯋꯦꯌꯔ ꯗꯤꯕꯦꯂꯄꯔ ꯑꯃꯅꯤ, ꯑꯣꯐꯤꯁ ꯑꯁꯤꯗ ꯃꯍꯥꯛꯀ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯦ꯫ ꯑꯣ, ꯑꯄꯔꯅꯥ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯈꯪꯅꯗ꯭ꯔꯤꯉꯩꯗ ꯑꯣꯐꯤꯁ ꯑꯁꯤꯗ ꯅꯠꯇ꯭ꯔꯒ ꯔꯥꯖꯦꯁꯀ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯄꯥꯎꯗꯤ ꯈꯪꯕꯤꯕ꯭ꯔꯣ? ꯏꯟꯁꯄꯦꯛꯇꯔ, ꯃꯗꯨꯃꯗꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯈꯪꯖꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯥꯟꯗꯦ꯫ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ, ꯑꯄꯔꯅꯥꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯗꯒꯤꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯍꯥꯛꯇꯤ ꯁ꯭ꯇ꯭ꯔꯦꯠ ꯐꯣꯔꯋꯥꯔꯗꯅꯤ, ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ ꯃꯤꯅꯤ꯫ ꯃꯍꯥꯛꯇꯤ ꯆꯤꯇꯤꯡ, ꯅꯝꯊꯥꯛ ꯀꯩꯗꯧꯉꯩꯗꯁꯨ ꯃꯍꯥꯛꯇꯤ ꯃꯤꯉꯣꯟꯗ ꯇꯧꯗꯦ,
asomna police na mahak ke office ta unarba matungda amuk tholaki police officer mana makha thabada haiki gore amada hangloi straight forward thamoi sengba namtha khaitaba mi yamna phabani minung si haiba mi adubu ngaklibo wafamdi asuk phaba mi amabu karigi damukta halibano haibasini mani sir adubu mi hatpagi mawngchidi film ga chap mani sir gore kanagumba amadi mokhoni gi lohong basida pamdaba soidani yarongani aduga imung manungna wafam asida karimta khangde hari sir imung manungna khanglaga losinaba honari jala aduga aparnadi hoju phabo wahi amata haidri sir gore haining dabagira natraga misi asida sok oikhiduna tawribra haibado akhoi gyan tadri masigi matungda police hawaldar amana phone torok sir nahan lohongbagi mihat aduda hat khiba nupa adugi mama mapa mafam asida police station da kaptunu leide sir mihat padugi maming kari kawi haibage sir nilesh karande kawi sir oh fare fare lelamu akhoi lage gore yes sir maming di khangle adubu mihat asi karigi da mokpang thokpana haibadudi akhoi khangnaba honase masigi matungda police officer aduda call ama mulak hello hello IPSI Kankren outer Pune gi police station dagini haibiu kari matangdano asar akhoi gi police station da miyoi amagi photo thabirakpadu miyoi adugi maming Nilesh Karande kawi sir nakhoi di mahangna matokuramna khangbibano NC case ka leibro natraga atopa crime du chenaba leibro sir NC case ama lei December gi tha da miyoi kharana chalaman phare akhoi mafam aduda team ama tharake asumna misi asigi matangda kariguma clue amata leitaba amadi karigi damak hatpano haiba khangdaba adu clue ani khak police na phangkirami atopa amana Pune gi thane da NC complaint haibadi non cognizable case amakak lerami adubu karigi damak Nilesh na Rajesh pu hatliba wahang asigi pakhumdi khanglamde police ke team ama Pune gi police station da chatkirami sir sida lejare file du sile CCM to dobiu non cognizable file oh machine ni dana aparna na tumina lebagi maramase masigi matungda file adu puduna police chatkirami amaromda Nilesh ki mama mapa police station aduda lakpadu police officer amaga wari sanarami amadi police tuna haiki nakhoi gi nasana mi gi lohongpham da changlaga bor oidiba Rajesh nongmaina kaptuna hatpagi lohongba lakpa miya maduna nachano pabu phubudagi lekhidabani inspector akhoi gi chado mahak mathai amna sana leibani madudagi mahangna thabak ase pangthokpo irangani akhoi na suyamna haibani mahak pu kauthokro mahak ki maramda khalluranu haiduna akhoi na kayara na haibani adubu mahangni yaba koba amata lekhidi kari maramdagi no mahana kautho haibe yadribo December gi tha English ani taragani thoi Pune gi thana da akhoi bu koroktuna mafam aduda chatki aparna amadi mapana hariba police station sida complaint ama tauki amadi makhoina Nilesh ki number su piramki madudagi aiga Nilesh ka mafam aduda police station aduda chatki asomna Pune gi police station aduda chatpagi wari adu mapana liraki Pune gi police station aduda leramba police ki officer aduna haraki hey Nilesh nupi masamang na nangna mafam marang khangdana mi gi lambi lamhangda arpana da ayet papi hariba sikarigino sengna hayune nangunda ni harise hayo aina case ase NC oina palabane masida nangna yadrabadi FIR oina palaga manungda phajilaga nang jail da thajan masungam hayo matungda dugu madu tawroi haiduna hayune se Nilesh inspector ski mamang dam da hayo nang matungda amana tawroi hayo se karigino nangna khumdri dugo se mukta hayo inspector ai amuk hanna mangonda ai yet piraro aduni dana wafam se swai da loinarase case ase hando halage aduga Nilesh nasak chu thibanati taibong panse nupi yamna leiban malai masiam na chaw masak matau phajabi nupi ama nangge dum choithana lakani asumna Nilesh ki mapana
नीलेश का लोइना पुणे चटखिबगी वाफम अदु पुलिस अदुदा तमखिरम मसिगी मखा तारकपदा पुलिस ऑफिसर दन हाइकी ओ नीलेश ना अपर्णा से यामना पामजबो ओइरे नीलेश ना पामब खक्त नति अपर्णा नासु नीलेश पु यामना नुंसीजबन व्हाट माने इंस्पेक्टर मखोय एनिमक पुन नुंसीनजबन चेहे एनिगी ममांगदा 2011 गी फेब्रुवारी दगी मखोय एनि नुंसीनरखि अदुगा लुहोंगनबगी मतम फावबा लेपनखिबनि इंस्पेक्टर असुमना मखोय अनि 2011 दा नुंसीनरखिबगी तांकक अमगी वाफम तमजरी नीलेशना अपर्णा दा हाइकी अपर्णा आई अमदि नंगी मरीसे नखो इमा बाबाने याद्रबदी कमदोगनी नीलेश मखोयनि याबा यादबा आई नंगबु मपोक्सिगी थादोकप ngamloi अदुदि फरे अपर्णा नखोयगी इमा बाबादा अखोय ngasi चलगने अमुतो उनरुसे आइदि यारकदबा मानदि मरमदि आइना सेल यामना थोक्तबा सेल्समैन ओइना थबक तोबसिदा आइबु मतिक जाथे सोइदना हाइरकदबा माले अदुगिदि करिमता खलुनो फरेनि नंना नुंगाइत्रगा चलसे अखोयदि चलगा इमा बाबा उनरुसे मतमदुदा अपर्णागी मपान हाइरकी ओ नखोय अनिने लंबी सिद लेपनरबसु आइगी ओइना दिने नखोय निगी लुहोंबसे सुंगया याबा ngamlo मतमदुदा नीलेश नारकी अंकल आई अपर्णाबु नुंगाइना थंगनी अखोयगी निंगबसे अमुक्तो थुंगनबियु कमदोंग यागदोरिनो सेल्समैन अमना था अमदा लुपा क्या फंगे नंगना एगी चानपीबु करमना नुंगाइना थंगदोरिबनो नंग नमितु यंगो अखोयने लेरिबि युम मतमगी चानबि असि नंगना पुबु मतौ करमना ngongदोरिबनो पुंसी खोंचत असिदने वांखटना चटपा ngaktani मीने तानारिबसे इचानोपीने नंगी थाक अनेमबदुदा हंथरगा मकोक्तगी मखादगी हौबा करिसु पामोय अदुगा आइनो वाफम अदुदि यागदबसु लेथि नंग अखोयगे लाइफस्टाइल अमदि अर्पणागी पुंसीदा नंग नदुगुमदु पीबा ngamgadro पापा आई मसिगुम्बा लाइफस्टाइल से कैसु पामदि आई नीलेश का नुंगाइना लेजगे आइसु थबक तोगनी नीलेशसु थबक तोरी अखोयनि पुन्ना पैसा तानमिनरगा अखोयगी पुंसी लंबिसे मांगलोमदा चचगे पापा अपना हाइबददि यामना लाइन हाइबि याबने अदुबु थबक ओइना पांगथोकपा मतमददि अराइबा कैसु नथे था खुदिंगी तांग 15 खुदिंगदा पर्सता हांगदोकलगा पैसा मरांग काइना थीबा ngamlaktaba मिकुप अदुदा लोइना खंगलकनी युम अमा पानबगी वहानथोक नुंसी हाइदुना नुंसीबगी माइथोंग येंगलगा थोकलकदबा प्रॉब्लम खुदिमक सॉल्व तोबा ngamlaglo अराइबा नते युम पानबा हाइबसे अंकल आई पुनमक लोइना खंगजै अदुगा आई मसी पुनमक से माइवोंग याबा ngamjagani आइगा अपर्णागा थेंगनखिबदगी आइगी पुंसीगी खोंथांग माइ पाकपा ओइरे आइना थाजै अपर्णाना आइगी पुंसीदबु लेपिरबदि आई थबक खुदिमक माइ पाकना पांगथोकपा ngamgani अदुगा अंकल आई अपर्णाबु सोइदना नुंगाइना थंगनी मतमदुदा अपर्णाना मो पापा से खोय अमुक्ता हाइबियोबा अखोय करिसु माइ थिरोइ पापा अमदि ममा सुलेरि अखोयगी मतेंग पांगबियो नीलेश सुमथंदनी अदुगा आइसु इथंदनीदना अखोयगी नुंसिबसे अमुक्ते याबियो पापा प्लीज अमुक्तो होय हाइबियो असुमना नीलेश की मपाना पुलिस इंस्पेक्टर अदुदा तमखि अमदि नीलेश की मपाना हाइकी इंस्पेक्टर अर्पणागी ममा मपाना नीलेश का मरी लेनबसे मखोइना पामते मरम असिदगी लुहोंगबा मतम थैदोक्तुना दुमक लाखि अदुबु नीलेश अमदि अर्पणा मखोय अनिगी फिरेप्ति करिसु होंगबा लेखिदि ममैदा अर्पणागी युमदा लुहोंगबगी वा अखोय तत्तना हाइबा चटकी मपाबिंगो अखोयने याद्रबदि अंगांग अनि असिना लोटना मखोय लुहोंख्रबदि अखोय कमदोगनी अदुगा मपाबिंगोने याबिद्रबदि अखोयने याबा सुंगम बनते मखोय अनिगी फिरेप्ति हौजिकसु होंगबा लेथि अखोयबु करि तौजौ हाइबनो ओ फरे फरे आइगी चानोपीना मागी अपाम्बसे लेपख्रबनिना करिदि उपाय ले आई लुहोंबसे यारे असुमने इंस्पेक्टर जनवरी की तांग 13 दा लुहोंगनबगिदमक लेपनखि व्हाट राजेश लुहोंगनबना जनवरी की तांग 13 अदुगा था अमद लुहोंगबा अनि मथौ करमना अदुनि इंस्पेक्टर अखोयसु करि मथ खंगथि मखोय अनि यानरिबोय नुंसिनरिबोय अदुम खनखि अदुबो मखोयगी इमुंग मनुंगना
matam sangdok-sangdokduna machanupigi luhongbasibu yeikthoktuna lakhi. Masigi maramdi machanupigi mabungning onabagidamaktani haibase akhoi hojiktuk akhoi khang asumna Pune ge police station dagi complaint ama lakpadagi akhoi wafam ase khangkibat akhoi pungam ngakhi station adudagi halaklaga ungduna wa ama tangangdana Nilesh na lekhiram masi punama arpana na loina thon ki bangaktani asumna police station adudagi halaklaba matungda aina igi chanupa da haiki Nilesh hojikti nakhoi ani yanadre adurabadi mahapu kokthokro madunadana nangi afabu karisu oiraroi ngasi police na kari hari matungda muk tawgano hairkiba natro karigino nangna wa mata ngangdana tumina leribadu karigino nupi masa adugidamak nangna adu yamna ungba honabro se mahabu kokro nangidamak khoina phanaba singani papa ai mahabu kokbo ngamno mana igi punsibu khongoina bibani aigi punsibu mahangna phagi oina khalle ai mabu kokbo ngamloi papa aina ma ki matungda koithan tanaduna ani yetkiba nathi ai bu karige damakta mahangna mirai du bino haiduna aina monda hangjakibani asumna mahangna arpana gi matungda mahangna koye dele haibu wafam adugi matangda apokma mapada tamki lambida aparna gari ngai duna lerami amadi Nileshna aparna amtangako si amtangako karigino handak sinang na ibu to boy marom karino Nilesh ai nangse bor oye adugane ai nango onsina basu pamde apana karino ai kari lan khrabagi ai gi iral karino hayo asumna khanghodana nangna ibu mirai bagi maram se karino nangi pokomdo nangna thanda bijo mi amana mi amabu hainarak taba haibase loirabani apana nang ai gi lohongba lepna rabana tra se karigino nang asumna ibu iral siribagi maram karigino please amukta haibiyo ai nangbu nungsi Nilesh lohongbase phagi nati lepna khibedo soibadagidi thank god lohongbadi honghogdre ai nangi oidre se lambi thado ai satke asumna yamna hathu auto ama khamlaga tongduna aparna chatkhiram masige matungda Nilesh aparna gi mayumda chatkhiram amadi uncle aparna na tori basi karino maga iga lohongmugi matam lepna ru matung sida mana ibu mirai ba hore masigi marum karigino Nilesh matam mang na bani aidi na hana nongonda hariduni ngai hakki nungsina bana punsibu mai leiduna pugada banati yamna pharabani arpana na nangbu mirai rabadi nang na sumaga onsina run haibadi nang na apana basu kawro kari kana dorige nungsina ba haibase ani makki yana baduni amana yadradi kari toroni adubu uncle ai maram du khangba pami January gi tang 13 matam naksil alba matam sida aina kari lan khibagino hey madu engonda haigano aina hairedana mahak po kawkro chalo aada chalo adugane mafam masida mohana lakpagi mathau tade chalo masigi matungda Nilesh arpana halakpa ngai khirami amadi Nileshna arpana oda ngaiko apra amatu ngaiko se wari sagi se karino aina korsi nang tatro se aina haribasi nongondane what is your problem apna karigino aina haibasta khumdribasi maram karigino aina nongonda haidudi aibu kawro adubu apna kari maram gino se hayo January gi tang 13 ibani gi luhungbani aduga nangna kawro hariga masibu hiti yabro ai nakhoi gi yumda chaloi aduga aibu mafam adu mohana lakano haina so haire masibu karigino Nilesh aina decide tore ai nang luhungbo pamtre oh nangna thanda decide toriba adugi maram karino apana se yung nang ai chahi ani nungsinarapti masi punumak se nang karimta khandrabro aduga nang aiga luhongbugi date fix torba natro aduga karigi khanghodana aiga luhongbu ngamloroi haisibu kari maramgino Nilesh luhongba tokpasibu crime lo aina nanga luhongbugi yarubado hathu na yakhibani adubu ai hojikti realize tore
ꯅꯪꯅ ꯀꯩꯗꯧꯉꯩꯗ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯩꯅ ꯋꯥꯔꯦꯞꯇꯣ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯃꯇꯝ ꯑꯗꯨꯗ ꯂꯧꯈꯤꯕꯅꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯑꯣꯏꯅ ꯑꯩꯅ ꯂꯧꯔꯝꯗꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯁꯣ ꯄ꯭ꯂꯤꯖ ꯑꯩꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯌꯦꯠꯄꯤꯒꯅꯨ ꯑꯄꯔꯅꯥ ꯄ꯭ꯂꯤꯖ ꯑꯩꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯂꯣꯏꯅ ꯁꯦꯝꯗꯣꯛꯀꯦꯕ ꯁꯦ ꯑꯗꯨꯒꯅꯦ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯄꯤꯈꯤꯅꯨ ꯄ꯭ꯂꯤꯖ ꯑꯥꯏ ꯂꯚ ꯌꯨ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯒꯅꯤ ꯅꯣ ꯅꯤꯂꯦꯁ ꯑꯩ ꯁꯤꯗꯒꯤꯗꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯔꯣꯏ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄꯤꯔꯣ ꯑꯩꯉꯣꯟꯗ ꯃꯈꯥ ꯇꯥꯅꯁꯨ ꯌꯦꯠꯄꯤꯔꯒꯅꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥ ꯃꯄꯥꯗ ꯅꯤꯂꯦꯁꯅ ꯁꯨꯝꯅ ꯇꯝꯂꯝꯃꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯄꯨꯂꯤꯁꯇ ꯃꯃꯥ ꯃꯄꯥꯅ ꯑꯃꯨꯛ ꯇꯝꯈꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯄꯥꯅ ꯅꯤꯂꯦꯁꯇ ꯑꯃꯨꯛ ꯍꯥꯏꯈꯤ ꯅꯤꯂꯦꯁ ꯌꯥꯝꯅ ꯐꯔꯦ ꯃꯍꯥꯛꯅ ꯅꯪꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯔꯕꯗꯤ ꯅꯪꯅ ꯀꯔꯤꯒꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤꯅꯣ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯩꯈꯣꯏꯕꯨꯁꯨ ꯃꯔꯤ ꯑꯣꯏꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ ꯃꯥꯒ ꯅꯪꯒ ꯂꯥꯞꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯐꯔꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯄꯄꯥ ꯑꯩ ꯀꯔꯝꯅ ꯀꯥꯎꯒꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯃꯥꯒꯤ ꯑꯐꯕ ꯅꯨꯄꯥ ꯐꯪꯂꯒ ꯑꯩꯒ ꯂꯦꯞꯅꯈꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 13ꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯌꯥ ꯂꯥꯎꯔꯕ ꯃꯇꯨꯡꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 32ꯗ ꯃꯥ ꯂꯨꯍꯣꯡꯈ꯭ꯔꯒꯅꯤ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯌꯣ ꯍꯥꯏꯕꯅꯣ ꯍꯥꯏꯌꯨ ꯄꯄꯥ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯌꯣ ꯍꯥꯏꯕꯅꯣ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯅ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯒ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯌꯣ ꯍꯥꯏꯕꯅꯤ ꯄꯄꯥ ꯁꯦ ꯅꯤꯂꯦꯁ ꯏꯁꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯃꯥꯒꯤꯗꯃꯛ ꯑꯁꯨꯝꯅ ꯀꯞꯄ ꯍꯧꯅꯗꯦꯅꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯂꯨꯍꯣꯡꯂꯒ ꯊꯣꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯍꯦꯟꯅ ꯆꯣꯞꯂꯝꯒꯗꯕꯅꯤꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯊꯋꯥꯏꯅꯤ ꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ ꯃꯍꯥꯛ ꯀꯨꯝꯕꯤ ꯑꯃꯒꯅꯦ ꯅꯪꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇ ꯄꯥꯎ ꯑꯁꯤ ꯇꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯤꯂꯦꯁꯀꯤ ꯃꯄꯥꯅ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯍꯥꯏꯈꯤ ꯏꯟꯁꯄꯦꯛꯇꯔ ꯑꯁꯨꯝꯅ ꯅꯤꯂꯦꯁ ꯃꯇꯝ ꯈꯔ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗꯦ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯅꯣꯔꯃꯦꯟꯗ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 32 ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯈꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯅꯤꯂꯦꯁꯅ ꯑꯔꯄꯅꯥꯕꯨ ꯀꯥꯎꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯔꯄꯅꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇ ꯌꯨꯝꯗꯒꯤ ꯊꯕꯛ ꯆꯠꯅꯅꯕꯒꯤ ꯃꯍꯥꯛ ꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯈꯤ ꯅꯤꯂꯦꯁ ꯍꯣꯏ ꯄꯄꯥ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯄꯄꯥ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯈꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯊꯦꯡꯂꯛꯀꯅꯨꯀꯣ ꯑꯩꯈꯣꯏ ꯉꯥꯏꯔꯝꯗꯣꯏꯅꯤ ꯍꯣꯏ ꯄꯄꯥ ꯑꯩ ꯐꯠ ꯂꯥꯛꯀꯦ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯆꯥꯅꯨꯄꯥ ꯅꯤꯂꯦꯁ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗꯦ ꯑꯩꯈꯣꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯈꯤ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯔꯝꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕꯤ ꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕꯤ ꯑꯔꯄꯅꯥꯅ ꯏꯆꯥꯅꯨꯄꯥꯕꯨ ꯏꯟꯊꯨꯔꯝꯗꯨꯅ ꯏꯆꯥꯅꯨꯄꯥꯒꯤ ꯊꯃꯣꯏꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯗꯨꯅ ꯏꯟꯊꯨꯕꯤꯔꯝꯂꯕꯁꯨ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯍꯔꯥꯎꯈꯤ ꯃꯍꯥꯛꯀꯨꯝꯕ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯨꯡꯇꯤꯒꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯂꯃꯥꯏꯗ ꯏꯆꯥꯅꯨꯄꯥ ꯅꯤꯂꯦꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯎꯕꯗ ꯑꯍꯜ ꯑꯣꯏꯔꯕ ꯈꯨꯠ ꯑꯁꯤ ꯊꯛ 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 ꯅꯤꯛꯈꯤ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯎꯅꯤꯡꯒꯗꯒꯦ ꯏꯟꯁꯄꯦꯛꯇꯔ ꯏꯆꯥꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯛꯄꯅꯤ ꯃꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯃꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯁꯦꯝꯈꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯣ ꯑꯣꯜꯍꯟꯈꯤ ꯃꯤꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕꯤ ꯑꯆꯥꯎꯔꯣꯝ ꯀꯥꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯒꯤ ꯊꯃꯣꯏꯕꯨ ꯃꯁꯨꯡ ꯀꯌꯥ ꯊꯣꯛꯅ ꯊꯨꯒꯥꯏꯕꯤꯈꯤ ꯃꯤꯔꯥꯏꯕꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯏꯆꯥꯅꯨꯄꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯍꯥꯛꯅ ꯇꯔꯥꯝꯅ ꯌꯥꯔꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯅꯨꯡꯁꯤꯕꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ꯭ꯔꯥ ꯑꯗꯨꯕꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ
ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯤꯂꯦꯁꯄꯨ ꯌꯥꯝꯅ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕꯤ ꯃꯍꯥꯛꯀꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯅ ꯐꯤꯔꯦꯞ ꯑꯁꯤ ꯁꯣꯏꯗꯅ ꯂꯧꯕ ꯑꯣꯏꯔꯝꯒꯅꯤ ꯀꯗꯥꯏ ꯏꯟꯁꯄꯦꯛꯇꯔ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯏꯆꯥꯒꯤ ꯍꯛꯆꯥꯡꯗꯨ ꯄꯨꯅꯅꯕꯒꯤꯗꯃꯛ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ ꯂꯩꯀꯥꯏ ꯁꯃꯥꯖ ꯃꯤꯌꯥꯝ ꯑꯁꯤꯅ ꯏꯆꯥꯅꯨꯄꯥꯕꯨ ꯃꯤꯍꯥꯠꯄ ꯑꯃ ꯑꯣꯏꯅ ꯎꯔꯕꯁꯨ ꯏꯆꯥꯅꯨꯄꯥꯕꯨ ꯃꯤꯍꯥꯠꯄ ꯑꯣꯏꯍꯟꯈꯤꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕꯤ ꯑꯔꯄꯅꯥꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯀꯗꯥꯏ ꯏꯟꯁꯄꯦꯛꯇꯔ ꯃꯃꯥ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯃꯆꯥꯒꯤ ꯈꯨꯠꯅ ꯁꯪꯁꯀꯥꯔꯒꯤ ꯃꯔꯤ ꯑꯗꯨ ꯆꯨꯈꯠꯄ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯀꯗꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯄꯣꯛꯆꯕ ꯏꯆꯥꯒꯤ ꯁꯪꯁꯀꯥꯔꯒꯤ ꯃꯔꯤ ꯃꯄꯥ ꯑꯩꯅ ꯆꯨꯈꯠꯄ ꯇꯥꯕꯅꯤ ꯏꯟꯁꯄꯦꯛꯇꯔ ꯑꯃꯔꯣꯝꯗ ꯀꯦꯁ ꯑꯁꯤꯗ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯔꯥꯖꯦꯁꯀꯤ ꯃꯃꯥ ꯃꯄꯥꯁꯨ ꯀꯞꯆꯈꯤ ꯔꯥꯖꯦꯁꯀꯤ ꯄꯨꯟꯁꯤꯗ ꯑꯔꯄꯅꯥ ꯂꯥꯛꯄꯗꯒꯤ ꯔꯥꯖꯦꯁꯀꯤ ꯄꯨꯟꯁꯤꯁꯨ ꯈꯥꯡꯇꯞꯇ ꯂꯣꯏꯁꯤꯟꯈꯤ ꯃꯃꯥ ꯃꯄꯥꯅ ꯇꯦꯡꯊꯥꯖꯔꯝꯃꯤ ꯑꯔꯄꯅꯥ ꯊꯦꯡꯅꯕꯗꯒꯤ ꯔꯥꯖꯦꯁ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯔꯄꯅꯥ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯔꯥꯖꯦꯁꯀꯤ ꯄꯨꯟꯁꯤ ꯉꯁꯤꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯔꯣꯝꯗ ꯔꯥꯖꯦꯁꯀꯤ ꯃꯄꯥꯅ ꯑꯔꯄꯅꯥ ꯑꯃꯗꯤ ꯑꯔꯄꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯔꯧꯖꯈꯤ ꯑꯁꯨꯛ ꯆꯥꯎꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯒ ꯃꯈꯣꯏꯗ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯍꯟꯗꯅ ꯃꯈꯣꯏꯅ ꯅꯝꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯕ ꯑꯁꯤꯒꯤꯗꯃꯛ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯔꯧꯈꯤ ꯇꯁꯦꯡꯅꯃꯛ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯂꯝꯕ ꯇꯥꯔꯕꯗꯤ ꯔꯥꯖꯦꯁꯅꯁꯨ ꯑꯔꯄꯅꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯝꯂꯣꯏ ꯑꯃꯗꯤ ꯔꯥꯖꯦꯁꯀꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯝꯗꯕꯁꯨ ꯌꯥꯏ ꯑꯔꯄꯅꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯑꯁꯨꯝꯅ ꯑꯔꯥꯟꯕ ꯑꯃꯕꯨ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯏꯃꯨꯡ ꯑꯍꯨꯝꯗ ꯑꯋꯥꯕ ꯃꯩꯁꯥ ꯂꯥꯡꯂꯤ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗꯒꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯅ ꯀꯔꯤ ꯀꯔꯤ ꯂꯧꯁꯤꯟꯕꯤꯕ ꯌꯥꯕꯒꯦ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕ ꯃꯇꯝꯗ ꯃꯨꯟꯅ 8-10 ꯊꯣꯛꯅ ꯈꯜꯂꯒ ꯊꯥꯡꯕꯤꯌꯨ ꯊꯥꯡꯗꯣꯛꯈ꯭ꯔꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯄꯥꯛ ꯍꯦꯛ ꯍꯟꯖꯤꯜꯂꯛꯄ ꯌꯥꯗꯕꯒꯨꯝ ꯄꯤꯊꯣꯛꯈ꯭ꯔꯕ ꯊꯃꯣꯏ ꯑꯃꯒꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯀꯌꯥꯒꯤ ꯈꯜꯂꯒ ꯈꯣꯡꯊꯥꯡ ꯄꯨꯝꯅꯃꯛ ꯃꯨꯟꯅ ꯍꯩꯁꯤꯡꯅ ꯊꯥꯡꯕꯤꯌꯨ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯦꯁ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯗ ꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯅꯨꯡꯁꯤꯕꯤꯌꯨ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯕꯗꯤ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯕꯤꯔꯨꯅꯨ ꯑꯗꯣꯝꯅ ꯃꯤꯕꯨꯁꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯌꯨ ꯃꯤꯅꯁꯨ ꯑꯗꯣꯝꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯁꯅꯥꯂꯩꯄꯥꯛ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ